Russia Ukraine gi Lan Loisinnaba India na Maru Oiba diplomatic Thoudang Louba Yai New Delhi amasung Washington na policy issue singi matangda amaga hagtheng na toina unaduna tanaba leitrabaso India asi hojik sathariba Russia Ukraine gi Lan ase Loisinba yanaba diplomacy gi lamda Maru Oiba Thoudang Louba Yaba leivak singi manungsan ba yai haina State Department ki spokesman Net Price na Thakre haukiba irai numita foreign correspondent singda brief tawraduna price na haiki madude India gumba Russia amadi Ukraine animaka apaba mari leina balaivak singna lan asibul loisinba yagadaba mawongda nongmadi dialogue amasung diplomacy gi khongthang sing lakhan ba soidana ngamgani haina aikoina thajai Russia bu lan asigi Thoudang yahanbaga loinana laivak asibo lan ga mari leina ba hen ba forcing impose tawnaba honabada India na Maru Oiba Thoudang Louba ngamgani haibagi thajabaga loinana aikoina laivak asiga tatana contact tawnaduna lakle laivak anigi marakta khenaba kaya lei haiba wafam yaningdaba uladuna price na haiki madude matam supada aikoi manaba policy sing leitrabaso aikoi animak territorial integrity amasung sovereignty bu ikai khumdaba rule singda yumpham oiba international order ama lehenbagi wafam asida chena thajai panba yabade Russia na Ukraine da landari badubo condemn tawbage resolution ama UN da bot lawbada India yaukhidabaga loinana laivak anige marakta hiram kayada chetpa mari lainarabaso matang asida de US ka India ga matmanade haibado malem pumbana khangnakhibane Prime Minister Narendra Modi na Russia gi President Putin da kumja lisingani kunithoi ge September da hai gi bawafam paladuna price na hai ki madude haujik asi lan gi matamadu oidre haibase aiha khange India na lusingliba sel thum ge lamda chawkhulagliba amade industry gi lamda sawkhatlaba Maru Oiba laivak singi oiba G20 group ki lusingba singi summit ta thokiba joint statement da su Prime Minister Modi gi wafam asi mayek sengna pankhi haina su price na phongdokhe mahak na makhata na haiki madude rule of law amade malem ge laivak singi territorial integrity bo ikai khumna bai basi India ga ikoi ga global strategic partnership sangot pagi Maru Oiba yumpham ne India ga loina na US Australia amasung Japan ase quad ki member sing ne Washington na group asi donatana Israel amasung United Arab Emirates ka loina na so ato palaivak mari gi group I 2U2 so semgalak livane US amadi Germany na Ukraine da armor vehicle Thakhre Russia na Thamba ceasefire Ukraine na Yakhidre US amadi Germany na Ukraine da armor fighting vehicle sing Thakhre marakasida Ukraine gi maikei da gide Russia na nakal na matagi oina hawdorokiba pung kuntra ga taruki ceasefire Ukraine na Yakhidre haina official source amagi matungina phongdokle US na irai numita laukhokiba weapon package aduda Veterinary fighting vehicle yangkhai yauri haire masi security assistant gi billion 2.8 ki apunba senfam gi saruk amani haire haujing maki oina de Ukraine sathariba lanase critical point ama yawrakle haina US Joe Biden na reporter sing da phongdokle aikoina Ukrainian singbo Russia na aggression thingba ngamna bagi damak piba yaba mateng pumnamak pigane Germany na Ukraine da murdered infantry fighter vehicle piragani haina sagol sel numitta US President Joe Biden amade Chancellor Olaf Scholz anina pikiba statement amada phongdokle US amadi Germany laivak anina Ukraine gi lanmi singbo khusu khulai sing adu matau karamna sizinnagadagi haibagi matangda training pibada su yare Germany na Patriot Air Defense veterinary Ukraine da supply tawraga ne adubu Ukraine gi maikei dagi de farmer fighting vehicle pibadu gi mathakta teng pibi nabagi wafam taksilibane Ukraine President Volodymyr Zelensky na Russia gi Orthodox na Christmas haubaga mari lainana irai numit ki numit jungba matamdagi hauraga lan lemna ba hawdoroki ba wafam ama Zelensky na Yakhidre mahak na haiki bada Russia na hawdoroki ba pung kuntra ga taruki ceasefire adu Ukraine gi force na nongpok thangba Donbas region da sangsin na ba hona bada apan bapi na ba hona ba trick amane loina na Russia na ahen ba lan missing thomjin na bagi matam launa ba hona ba ni haide makhoi na Christmas ki matam asibo khudong chaba lawba pamle Ukraine gi lan missing na Donbas region da mai pagli ba si Russia na thingba pamle Russia gi lan missing adu na lan gi khusu khulai amade machak mathum sing adu aikoi gi position gi manak nang na changsin na ba hona ba ne Russian Orthodox Church na January 3 ase Christmas oina palan tawre Ukraine gi Men Orthodox Church ase English ngani taraga mapan gi matamdagi hauraga Church hierarchy na independent oina recognize tawduna lakpaneng makhoi na Russia gi maikei dagi hawdorok ba wafam sing adu reject tawduna la e
यूक्रेन की मसंग यामलबा मियोई कया अमनदि मखोई की क्रिसमस की कैलेंडर असे वेस्ट का चप मानना डिसेंबर तांग 15 ता तौगनी हाइरिबने अरोइबदा ताबिरिबा पुमनमकपो थागतचरे।